ไปถูกกันตัวเองสิ Number 1 koha kupuang naman za isang rin kok pai gu tesbat sempagu tapop thai nuang tange nuang tamek lirop khana samroi dai mai hai pang ha o zan kho law na liu rong mai naga mai to ko ma song tu mai tong tai मेथी खराब चंगे जीरा खराब चंगे हिंग खराब चंगे नमक हापगे मरोई मरा हापसलगे mong đã lên phong rồi 다다르게 부룩 나가더니 뭐 먹고 가서 이상게 이상게 뭐 가다르게 부룩 되게 토마토 잘래 합실래 이게 옥수수 그만이나 저기 좋은데. 버리 있고. 아까 이게 한 매일 이제 놓여 갖고. 넌 쌉바 비에 못 보내도. ꯈꯨꯟꯒꯤ ꯏꯅꯦ ꯑꯃꯅ ꯆꯤꯂꯨꯋꯥꯟ ꯈꯛꯇꯪꯗ ꯐꯪꯕ ꯃꯅꯥ ꯑꯃ ꯆꯝꯅ ꯊꯣꯡꯂꯤ ꯌꯦꯡꯕ ꯂꯥꯎ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯃꯦꯝꯕꯔ ꯈꯔ ꯏꯄꯥꯒ ꯆꯠꯃꯤꯟꯅꯔꯦ ꯃꯁꯤꯒꯤ ꯃꯅꯥꯒꯤ ꯃꯃꯤꯡꯁꯦ ꯈꯥꯎꯈꯦꯡ ꯍꯥꯏꯔꯣ ꯒꯟꯁꯨꯅꯤꯡ
ꯌꯥꯔꯦ ꯑꯃꯗꯨꯗꯤ ꯒꯟꯁꯨꯅꯤꯡ ꯁꯤꯅ ꯈꯅꯥꯎ ꯈꯔ ꯍꯥꯀꯠꯆꯩ ꯍꯥꯏꯕꯀꯣ ꯁꯤꯅ ꯑꯗꯣ ꯁꯤꯁꯦ ꯃꯊꯟꯇ ꯊꯣꯡꯕ ꯌꯥꯗꯦꯕ ꯑꯗꯨꯅ ꯁꯤ ꯍꯥꯞꯇꯣꯏꯅꯦꯕ ꯑꯣꯀꯦ ꯑꯅꯤꯁꯤꯒ ꯀꯩꯒꯅꯦꯕ ꯊꯣꯡꯗꯣꯏꯁꯦ ꯁꯤꯡ ꯃꯔꯣꯏ ꯃꯔꯥ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯁꯤꯡꯒ ꯍꯥꯞꯄ ꯃꯆꯨꯒꯤꯗꯤ ꯖꯉꯪꯗꯣ ꯑꯗꯨꯅ ꯄꯥꯛꯅꯁꯨ ꯍꯥꯞꯄ ꯌꯥꯏ ꯁꯤ ꯁꯨꯍꯜꯂꯒ ꯇꯣꯏꯍꯜꯂꯒ ꯀꯣ ꯁꯤ ꯀꯩꯅꯣ ꯊꯣꯏꯗꯤꯡꯁꯦ ꯑꯉꯧꯕꯅꯤ ꯊꯣꯏꯗꯤꯡ ꯐꯔꯃꯦꯟ ꯇꯧꯕꯁꯦ ꯑꯣꯀꯦ ꯃꯁꯤ ꯍꯥꯞꯄꯅꯤ ꯉꯥꯔꯤꯁꯨ ꯊꯥꯕ ꯌꯥꯏ ꯑꯁꯤ ꯊꯥꯛꯄ ꯍꯋꯥꯏꯖꯥꯔ ꯁꯦꯝꯕꯗꯣ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯇꯣ ꯑꯣꯀꯦ ꯀꯩꯅꯣ ꯍꯥꯟꯅ ꯐꯨꯠꯇꯣꯛꯑꯒ ꯀꯩꯅꯣ ꯇꯧꯔꯒ ꯑꯣꯝꯃꯒ ꯊꯝꯃꯔꯀꯣ ꯍꯥꯕꯋꯥꯜꯒꯨꯝꯕ ꯊꯣꯡꯕꯗꯀꯣ ꯑꯁꯤ ꯑꯁꯤꯟꯕꯗꯣ ꯍꯥꯞꯀꯗꯕꯅꯤ ꯁꯤ ꯍꯥꯟꯅ ꯐꯨꯠꯂꯕ ꯐꯨꯠꯄꯁꯦ 이하는 한보다 마드는 뭐시게 칼리 이싱세 브롱브롱 사오부도고 마두기도 합거든요. 이싱두다 이하는 한보다 싱가 머로이 마라가 하나 하퍼니 개노지가 아마 개노도가 트웨딩 퍼멘트 트웨딩 허직 트웨딩이도 퍼멘트 트웨딩두네 싱네 하더기 머로이 마라가 하마다 싱가 시 하나 풀라바 아직 맞중데 시기 마나지 하빠버거 시기 마나지 하빠바 아두가 시 half an hour gumba full matungda si haptoinewa natra aduga 마시 몰래 한다고 adu amaje hapaga loida baba duda anu tum과 모록디 산 레이나 시간 뭔 땀다고 시 고나 합거든 오케이 그냥 복자 마하우도 강렬해 버리기도 캐리 얌사르수 꺼야되네 소 오장 우당 나이 건농향 거라 봐 रिमोट पर ना ले दौलो है ना जो आए जाम खो जाने सांगतां है 튀엠 या 튀엠 해나 하웨 원래 비야웨 마하우도 그만 또 게 하고 तमाओ 나리기 테스트디 파즈네 야오레 저기 fermented 케노드나 안두가 저기 마나 저기 플레버즈네나 성리 오이 kai wai sindak ta ba pon yaw re ko aduga yam thiaw atei magi leaf atei keno atot pasiri keno to desu ya ko 호플라우나 아마스네 bao hai cháu ta thì ho adum thamdoira natraga hanagi already semaga leiba paste hapsan braba da sigi mahi lokthokpase adum thamdoine ba ko adu 2-3 days muk thamakanda 토마 마땅나 시 누미 니니 홈니 거 마시 토마 마땅나 공곤체 라크니 하바 공곤체 파전나 lokthorabdi 마시기 마추도 블랙세 보라 블랙 라크니 공곤체 खर जावगलबदी ब्लैक वेगंदबनी लवान है सुनजा मोरok제 이거네 이마이 I'm strong way ai sar adudo hawesidi हंगाम제 पुरोम 시계로도 하우니 항감 gel라 가나 하바 아무 레비도 고스몬 농게 어디 또 그냥 하우니세 모로 와리 하드나 그리그리 합건 범다고 냉강 와우게마 냉강 시나 삼포구 아세 에코이 롱마이기 지울론기 옥사 토목이 모홍세 hꯧ직 시 이한한마다 사득이 매익 마랑 라이바 로이네 시널바 자잉앙세 하나 타르게 아도 마탕다
ꯁꯤꯡ ꯑꯀꯨꯞꯄꯁꯦ ꯃꯍꯥꯎ ꯐꯪꯅꯅꯕꯒꯤ ꯁꯤꯡꯃꯨꯛ ꯊꯥꯔꯒꯦ ꯇꯨꯂꯩ ꯄꯥꯝꯕꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩꯔꯣꯟꯗ ꯃꯁꯤ ꯁꯥꯝꯄꯨꯒꯨ ꯃꯁꯤ ꯊꯥꯔꯒꯦ ꯁꯤꯗ ꯃꯁꯤ ꯃꯇꯨꯡꯗ ꯃꯁꯤ ꯆꯅꯝ ꯍꯥꯏꯅ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤꯒꯤ ꯃꯔꯥꯅꯤ ꯃꯁꯤ ꯊꯥꯕꯁꯦ ꯃꯆꯨꯒ ꯀꯔꯤ ꯀꯔꯤ ꯊꯣꯛꯅꯩ ꯃꯁꯤ ꯉꯥꯏꯍꯥꯛ ꯀꯣꯠꯂꯒ ꯃꯗꯨꯒꯤ ꯃꯊꯪꯗ ꯅꯥꯄꯤ ꯃꯌꯥꯝ ꯃꯔꯣꯏ ꯃꯔꯥ ꯑꯃꯨꯛ ꯍꯥꯞꯈꯤꯒꯦ ꯃꯤꯅꯤꯠ ꯑꯃꯃꯨꯛꯁꯤ ꯑꯩ ꯀꯣꯠꯈꯤꯒꯦ ꯇꯦꯁꯕꯥꯠ ꯌꯦꯡꯐꯥꯏꯇꯥ ꯑꯗꯨꯒꯤ ꯃꯊꯪꯗ ꯍꯩꯔꯤꯕꯣꯛꯀꯤ ꯃꯅꯥ ꯑꯗꯨꯒꯤ ꯃꯊꯪꯗ ꯐꯛꯄꯥꯏ ꯁꯤꯁꯨ ꯍꯥꯞꯄ ꯑꯗꯨꯒ ꯁꯤꯗ ꯀꯥꯡꯒꯨꯃꯥꯟ ꯑꯁꯤ ꯍꯥꯞꯄ ꯃꯨꯛꯊ꯭ꯔꯨꯕꯤꯗꯣ ꯑꯗꯨꯗꯤ ꯍꯦꯛ ꯍꯥꯞꯄꯅꯤ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯤꯡꯗ ꯍꯥꯏꯔꯒꯦ ꯀꯟꯅ ꯄꯥꯏꯔꯣ ꯁꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯇꯉꯥꯡ ꯍꯥꯏꯅ ꯑꯁꯤ ꯍꯥꯞꯄꯅꯤ ꯑꯗꯨꯅ ꯀꯥꯡꯒꯨꯃꯥꯟ ꯁꯤ ꯑꯁꯤꯅ ꯃꯔꯣꯏ ꯅꯥꯄꯥꯛꯄꯤ ꯇꯤꯡꯈꯪ ꯄꯥꯝꯕꯤꯗꯣ ꯑꯋꯥ ꯐꯗꯤꯒꯣꯝ ꯁꯤ ꯍꯥꯞꯄꯅꯤ ꯑꯁꯤꯗ ꯀꯣꯡꯍꯧꯌꯦꯟꯒꯤ ꯃꯅꯥꯁꯤꯅ ꯈꯔ ꯆꯤꯟꯇꯛ ꯇꯧꯕꯁꯤꯅ ꯁꯥꯁꯦ ꯃꯨꯟꯕꯁꯦ ꯍꯦꯜꯂꯤ ꯍꯥꯎꯕꯁꯨ ꯃꯍꯥꯎꯁꯨ ꯍꯦꯜꯂꯤ ꯍꯥꯏꯅ ꯀꯣꯡꯍꯧꯌꯦꯟꯒꯤ ꯃꯅꯥꯁꯦ ꯀꯣꯟꯅ ꯍꯥꯞꯄꯅꯤ ꯁꯤ ꯂꯣꯏꯔꯦ ꯍꯥꯎꯅꯅꯕ ꯄꯨꯔꯥ ꯃꯤꯛꯁ ꯇꯧꯅꯕ ꯃꯁꯤ ꯀꯣꯠꯄꯤꯔꯦ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯥꯞꯄ ꯂꯣꯏꯔꯦ ꯑꯅꯤ ꯍꯥꯞꯂꯒꯦ ꯁꯤ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤ ꯇꯥꯏꯅꯤ ꯂꯥꯎꯅ ꯑꯣꯏ ꯑꯩꯈꯣꯏ ꯊꯨꯝ ꯍꯥꯞꯄꯦꯀꯣ ꯁꯤꯗꯒꯤ ꯍꯦꯜꯂꯕꯁꯨ ꯍꯥꯎꯔꯣꯏꯕ ꯍꯥꯎꯕꯗꯤ ꯃꯇꯝ ꯈꯔ ꯀꯨꯏꯅ ꯊꯣꯡꯒꯅꯤ ꯍꯥꯏꯕ ꯋꯥꯅꯤꯗ ꯌꯥꯔꯦ ꯁꯤ ꯃꯇꯝ ꯀꯌꯥꯝ ꯊꯝꯃꯒ ꯌꯥꯅꯤꯁꯦ ꯌꯥꯝꯗꯕꯤꯗ ꯄꯨꯡꯈꯥꯏꯗ ꯊꯣꯡꯁꯨ ꯉꯥꯔꯥ ꯊꯣꯡꯕ ꯂꯣꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯑꯉꯥꯡ ꯈꯔ ꯌꯥꯝꯃꯦ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏꯅ ꯆꯥꯛꯍꯥꯎ ꯈꯔ ꯄꯣꯔꯛꯑꯦ ꯁꯪꯒꯣꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨ ꯆꯥꯛꯍꯥꯎꯒꯤ ꯈꯦꯔ ꯑꯃ ꯇꯧꯔꯒ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯄꯤꯖꯅꯕ ꯑꯩ ꯊꯣꯡꯒꯦ ꯁꯤ ꯑꯝꯇꯪꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯕꯔꯥꯛ ꯂꯣꯝꯗ ꯍꯩꯊꯗꯣꯏꯅꯤꯅ ꯈꯤꯇꯪ ꯊꯨꯅꯕ ꯍꯥꯏꯅ ꯑꯩꯅ ꯄ꯭ꯔꯦꯁꯔ ꯀꯨꯀꯔꯗ ꯍꯥꯟꯅ ꯀꯥꯝꯊꯣꯛꯄꯅꯤ ꯑꯗꯨ ꯀꯣꯟꯅ ꯆꯐꯨ ꯑꯆꯧꯕ ꯑꯃꯗ ꯑꯃꯨꯛ ꯁꯤꯟꯗꯣꯛꯀꯦ ꯁꯪꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯍꯧꯖꯤꯛ ꯇꯦꯖꯄꯇꯥ ꯍꯥꯞꯄꯦ ꯁꯤ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯁꯧꯍꯟꯈꯤꯒꯦ ꯑꯗꯨꯒ ꯑꯩꯅ ꯆꯥꯛꯍꯥꯎ ꯍꯥꯞꯄꯅꯤ ꯑꯗꯨꯅ ꯀꯤꯁꯃꯤꯁꯀ ꯑꯩꯈꯣꯏ ꯆꯦꯔꯤꯒ ꯑꯩꯅ ꯏꯁꯤꯡꯗ ꯉꯥꯛꯇꯪ ꯇꯤꯡꯊꯣꯛꯑ ꯊꯝꯕꯅꯤ ꯍꯣꯔꯦꯟ ꯍꯥꯞꯅꯕ ꯍꯥꯏꯅ ꯒꯦꯁ ꯂꯥꯛꯇꯣꯏꯗꯣ ꯃꯣꯏꯗꯨ ꯀꯤꯁꯃꯤꯁ ꯍꯥꯞꯆꯤꯜꯂꯒꯦ ꯆꯨꯁꯦ ꯈꯔ ꯍꯥꯞꯆꯤꯜꯂꯒꯦ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥꯅ ꯆꯥꯛ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯔꯣꯛ ꯃꯈꯜ ꯑꯅꯤꯁꯨ ꯃꯦꯠꯄꯤꯔꯛꯈꯤ ꯐꯔꯃꯦꯟ ꯇꯧꯔꯕ ꯊꯣꯏꯗꯤꯡ ꯃꯦꯠꯄ ꯑꯃꯒ ꯍꯪꯒꯥꯝ ꯄꯦꯁ ꯃꯦꯠꯄ ꯑꯃꯒ ꯃꯌꯥꯡ ꯃꯇꯣꯟ ꯆꯅꯝ
pulei manbi mara morok atekpa pakhona chingba haptuna 시 ngara thongba amada si thoiding amet pane si thoiding patlalaga awa hangam metpa hangam mana si patlalaga met pane si chanam ga tawra pokai hi koi pokai le pok la as awa baraki ngara jong tes tau ge tụi này châu lấy mình ngài đi phải ra đây chắc chắc lào này thấy bố ra sang gì không thấy bố sẽ làm cho châu kìa chỉ là sai coi nãy căn gì ini em không nằm ăn thùng bì bên này chỉ càng xuôi này mà chỉ mà na mà mình đi cào kìa mỗi ngày hai bữa đó yang phải dân coi description đó phải dân ira kìa mà chỉ thôi đinh số bữa đó tao ra sai mà na gì cả mỗi xí đó khát tăng phăng mà na này đó tao ra thùng bên này chỉ một test tao kìa 맞아 래 이제 막 소고기 타입으로 실리시다가 그 실로 소고기 타입도 뭐 만나지죠 거기 연봉 만나 징도 하고도 두기 타입자 동안 봐 그놈 야위 파이버야 야위 타입자 그놈 야위 하고 계속 ai hầu rồi không đi chắc làm nàyตัวนี้ตัวเขาสวิงหูตัวห่อตัวนี้สวิงหูเฮ็ดตัวคนนี้เฮ้ทำมันปูไม่ตัวเพื่อนเห็นนี่เนี่ยตัวให้ตัวฮะ Kawba ngamnaroidaba khongset kawba ngamnaroidaba mafam kawba ngamnaroidaba Chiuluangi khunjasi